ngasi ayu phongkiba tongan manipuri sifongsingdigi amasum thokiba thawdo wathokingdigi maruaibi ipauksin khongasaraga manipur top channel gi maikedi memna thamjagi ahanbada laikhidraba covid warrior amagi loinabigi wa laingakna tabidre Chief Minister da Haisi da tarelak phone tawre Paokhum Phangdre manipur laingakna covid warrior ni hana laukthokraba tungda mathau pangthokpada laikhidraba singda pigadaba khudongchaba pinaba thausil amata leitre laikhidraba covid warrior amigi loinabigi wa laingakna tabidre haina pianaba phongdorakle Manipur Police ki Narcotic Affairs of Border da Constable 0901175 oina thabak toramba laikhidraba covid warrior sigi loinabi yumnam irailemana laingaki mating ninabagi damak Chief Minister da Haisi CM da Haisi gi telephone da tarelak hana wari sare adubu ngasi phawba Paokhum ama phawba lakhidre hairi pauksi esiga khanana wari sanabada irailemana haiki maki mapuroiba mayang Imphal konsak mamang laikai digi yumnam ibungo sei kuntragani pan apopagi ming Sandramani mamang sei English ngani kun yu August taragum da covid positive oiduna Rims Hospital laikidre amasum mahaki mapuroiba positive oirakhibadu Minister gi war against drug haiba campaign gi makhada Faraba nupi ama police custody da thamki nupi edu covid positive oiramadagi mahakpu puthok pusin tawbada yawba personal sing test tawrubada mahaki mapuroibasu positive oiramani mana makhatana hai mamang sahi gi August ani da mahak positive oire haiba khanglakibani thindaba tawduna mak Rims Hospital pukhatuna layengki ningsa honba nungaitabagi wakat lakpadagi mahak volunteer hakip adubu laibak thibadi Rims Hospital da oxygen supply tawbada bera tawre habigi wathok ama lakpaduda marks yawki amasung thawdoktuda mark laikide maki mapuroiba laikhidraba tungda covid-19 laiset thengnabada laingana police personnel singsu frontlines warrior ni haina laukthopiki frontlines warrior sing asina mathau pangthokpada positive oiraktuna laikhidaba tholagadi laingana pigidaba khudongchabadudi personnel singi oina laukthokidi Doctor amasung medical staff singiri central government ki scheme amagi makhada lupa lakh yankhai insurance amamam yonki adubo police personnel sing amadi atai covid warrior ni haina laukthok piriba singi damaktadi masi tawgani haibigi akaknaba thausil ama phawba simbiramba thenakidi hairi pigliba masanupa thamlamlaga lenga ki loisang singda ngahak leitana wasat wonom tawbagi khudongchaba su leite adobenama Chief Minister Nongthombam Beren Chief Secretary Joint Secretary Home mathang unaduna maki mapuroiba laikhidraba tungda covid warrior amu oina laikhidabagi pifam tokpasing pibinabadi taknakiba leikre Chief Minister da Haisi haibagi telephone number aduda tarelak tawbada maki wakat asi Chief Minister unaraga amuktang haijage haikraba fawbada Paokhum ameta pirakide amukna miyamana phone pairakani aduga amuk tawbuduna atopa amana amuk phone pairakani ahanma phone tawbuda haikiba adugumna mathang tarelak phone tawbuda sab manana wari lidaba yadaba dongna tawre sab sab Chief Minister gi Paokhum di ngasi phawba taba leite haidi mangna makhatana hai maki mapuroiba yumnam ibungo oxygen puthokpa fail oiduna Rims da laikhidabani haibigi matangda Imphal West ki Deputy Commissioner and Pravinda Chairperson oiba inquiry committee ama mamang sahigi April taraga marida simki adubu committee sigi report ngasi phawba imung munungi miyesingna khanbirakte laibaki luraba tanfamda frontlines warrior ama oina thabak tawkiba maki mapuroibana positive oiraktuna laikhidabadu laingaksu department su khanglabani adubu akhanaba thausil ama phawba semlamdabana maram oiraduna claim tawbadasu khudongchadaba mayoknare hiramasigi matangda laingakna miyeng sangbiraga police personnel amana mathau pangthokningeda laikhidabasingda piba khudongchabasing adu maki masa thaknabagidamak pihaningi kumja English ngani aniga mapanda thabak sanglakhiba maramna pension phangbagi khudongchabasu laikhidre maramaduna GIS amasum life insurance kumbagi apik percent pham kharaktuna imung manung pubagi oithokpa leite hiramasida laingaki miyeng sanghaningi haina sufungdokhi makasa tharakpoina to papaw manamu Chief Minister Delhi da thungkhre Prime Minister Narendra Modi na saruk yaduna Benaras da pangthokadaba India gi BJP na lengak pairibi state singi Chief Minister singi mifamda saruk yana bagidama Manipur gi Chief Minister Nongthombam Beren ngasi Imphal thadokre ma ngasi nungthil pung 2 minute nifu satpa matamda Delhi gi dama Indigo gi flight ama tongdun Imphal thadokhibani ngasi ahing Delhi da yarik laga hayeng Benaras ki dama khongsang ngani sohairi
Benaras hayang Prime Minister Narendra Modi na kasi Biswanath Dam Sangabagi Tharamda Laiba Sigi BJP na lengak paiba state singi minister sing laknaba khangalakbagi matungina satkibani Thauram masi loiraba matungda hayang numidang wairam Prime Minister na Ganga Turel satuna RT katpada minister sing asisu saruk yagani hadi mathang inumi December taraga marida Benaras Prime Minister na CM Singa loina laiba sigi good governance haiba hiramda seminar amada su saruk yagani loina na COVID-19 vaccination gi matangda sukupna khanagani haina pausina su phungdorakli makhasa tarakoina to pamarueba paukrana India gi democracy di Fizangni military na panba lamni India gi democracy asidi Fizangni military na salaiba lamni political parties na apaspa lathokani haibisidi mikhal meyagi tani haina larhulup amagi hanigi chairman RK Meghen sanayamana permission da phungdokre Imphal gi nupi lal complex na ngasi nungthil pung 3 lom tabada layoi khraba ima singi mafamda haikalekat tamlaba tungda RK Meghen permission haki Manipur khaktana tana yumthang naribi state sing na apaspa lathokani haina political party sing na lauribasi matam gi oina bot khombagi khudong sabalong na bohna bani hanakta Nagaland gi Mon district ta thokiba thaudo adu samna lafam thokte thaudo adu na ek asilam da masidagi maru phongna lathokadabani haiba sing na talabani UN gi Human Rights Council yauriba malem gi lepak nifugatare na apaspa sirak thokadabani haina India government ta khangani khabani adubu India government na hauju phaw thawa sadan leibani maramdi apaspa lathokhrabadi Indian Army na operations thaba ngamloi haina muktuna leibidagini maramsina India government si army na pan lainga ni haibida haiman ba thokloi democracy haibisidi leibak sigi oinadi phizangni Fizang sigi marumda lamdam sida official fake encounter lising amaga sangwai hene thokre hainari adubo aikoina pabadari fake encounter gi case asi lising ani hena satakre satakhiba fake encounter adu Lalhou ba namthana gi mingdani adubo Lalhou singnadi Indian Army ni khanglagasu fizam selaga satpasingda kaidawnungda khut thakhiba leite masida sunatana makna larhulupta leiringe matamdasu lup adugi activity sing state asiki wangbada yohankhidi Maramdi Manipur manungda hingnaba lanthengnabani nupi la numida siga mari leinana Meghen makhatana hai matamamada lamdam asida thokiba nupi lan aduda ikheng takhiba imasing amadi haujiksu awaba kya mayuknariba imasingda ikai khumnabu utpoina leimana amata oirabasu katpalakpani khunai asidadi nupi lan asi haujiksu adumak thokli imung manungi bu oirabasu leibaki asabu wathok lakpadabu oirabasu ima singna adumak mang thaduna mayukna duna lakli pamising hangbo wahangi pakhum piraduna maangna makhatana hai Manipur kumja English ngamaga samapan nifuga mapanda India ra tinkhibadigi mi pal tangwal leiba ama oiduna adumak lakli haujikti khunai si captive market economy haibadu oire Center na state asigi damang scheme amadi budget ta senpham kya thadarlabasu state asi sada sama mi paultang state ama oibana sel amata tungho pungamdana punamak India ra amuk hanki masigi sumathakta lamdam asigi agriculture amadi forest product gi lakpa income asi fawba puraga sakhi loina state asida salary be India gi banking amadi non banking institution singa khomgat liba deposit singa si Manipur sara tara fawba yauna sel thadadi Maramaduna lamdam asigi setmilon asi utong ahobada ising haibugum tawre state asi Myanmar singba South East Asia gi lebak singa yumlonaba lamdam ama oibana hairiba lebak sing asidagi ahongba posai sing pusilakpagi khudung saba yamna sauna le adubo hauji morerigi pot khara pusilakliba si fawa center na kanami yeng sangduna yariba makai pusin handana bohonari masi lamdam asigi miyamda khananabagi atopa pambai amata pidana India ra adumak tangduna lehnanaba sinmani Maramasina Aikogi Setmilon asi maning tamhangi hairabadi lamdam asigi khwaidigi sawbo sinpham oiriba agriculture amasung forest sector asi matik sana semkat pipasangi mausida sel pairaba lamdam sigi miyamna ahenba invest tawduna industry fawba linkhat pina bokhona gadabani West Bengal goinadi sentana senthang ningthina thadabiraktabadagi state adugi minister Mamta Banerjee na Singapore dagi foreign investment lupa crore lakh ani puraklaga invest tahonba ngamlaga state asida karigi ngamdribano state asigi goinasu agriculture ga mari lenaba sector asida industry matik sana lehenba tangai phade adubu industry asi salairaba matamda hanadagi leijaraklaba laumi sinmi singi sinpham mundana ba mawngda
mechanism ama semgadabani maduna taduna government na tawbirakani haiduna thajaduna leibu oiroi India government asidi fail oiraba system amana salaiduna leiribani maramasina system asina sembirakpa ngaiduna leibigi muhuta aikhoi mayam punna hingnabagi lantheng minaba sangi Manipur miyam gi hingnabagi lanphamda khak mai leiduna siloi hainasu mauna makhata na haiki atopa paw manamo nupi lana saruk yakhibi imasangi mafamna miyamna ikai khumna bu utkre lalhou bo yawgera yawkhro politics tawge hairagana sumna tawbiro bire lamdam asida politics tawduna miyamgi thawgal tawgani haina songthurak liba miyoisingi marakta lalhou bo samnaga namhaduna board phangna bo hotnare habigi pawlaire tasengna lalhou bo oige hairagana yawbikhro politics tawge hairagadi sumna tawbiyu haina sub minister nongthombam berena phungdokre Wapam masing-masing Manipur lengak na sinduna nupi lal memorial complex ta pangtok kiba nupi lal ningsing thoram da phungdok kibani thoram adura chief guest ki worol period na en bere na makhata na hai lamdam asida lairiba politician singi marakta lalhou ba sasinaba singa samnaraga puna satminaduna miyam da amati mahaka lamba tawguduriba candidate singna kiana khanganduna board phangnaba khotnaba yawre haiba khangle misak singadu masak khangdoknaba police na kupna thijingadabani asigumba anti national oiba miyoi singasi yariba makai politics ta sanghandanaba khonagadabani politics ta sangduna miyamgi thawgal tawge haina song thoraklabadi kanglon chumna politics tawbiu natraga lalhouba yawge hairagana yawbikro animak tuna satminabadi yaroi hana siguma satnabi si leiramlabasu haujuk paliba lenga asigi matamashida di khak yabangamloi handak andro assembly constituency gi manung chanma mafam amadagi khulai thanna yawba water tanker ama phangma ngamkhibadu Manipur police ki asobo mai pakpa amani hairibu water tanker adu leiba matamda masing ahum suki haibigi pawa masu ningfu nganari maramasina police na su hiramasida ahenma miyeng sangadabani lenga asina state asidagi armed forces special power act lakthok hananaba kana taknaduna lakli makha tanasu takna khikeni adobo state asida hauji Lalhou khara suspend of operation su sanaduna leiba amadi atai Lalhou kayamarum leiba maramna ek asi kutakte hek lakthok hanana bo hona bada khudong sa da bakhradi adumak mayoknai adum oinama lainga asi hek lakpadagi yamna kana hona duna security force na miyamda miyot minai sathabadu lepkhre haina lobiyai lamdamasi sai manga gi mamangda mihat pung ama oiramlabasu lainga asi lakpadagi tangdu laitabu khunayama o henba ngamle security force singa miyam ga afaba mari sagatpa ngamle matamamada ikhoigi ima ibel singna amam athingda maira sangnamadi lambi lamjawda yarek lamada hojikti tawkhidre asigumba phibam masi makhatan adumak thamba ngamnaba hodaminasi haina su paw sina makhatan phungdokhi makasa tarak poina to paw amana advertisement gi aton sel singdokna ba lupa lakh yankhai kaithokna ba minister na khankhre Manipur lenga ki tuwa ba department singna hapkiba advertisement gi singi tonduna leiruba senpham singdokna ba state ki chief secretary Rajesh Kumar da planning department gi cops fund gi lupa lakh yankhai kaithokna na ba chief minister nongthongba berena khankhre Imphal gi nupi lal complex pangthokpa thoram saruk yaba loiraba tungda mafamdudagi tholakpada pauksi esina advertisement gi senpham pithoktabadagi pauksi phongmo lepagi wafam ama laklibasigi matangna hangbo wang amagi pakhumda chief minister na mathaki wafam asi phungdokhibani panmayabadi Manipur gi singamasum tamda phongliba pauksi singda tuwan department gi hapkiba advertisement singi senpham asi lupa crore 10 gi mathakta oigani hairiba senpham singasi wafam ama phawba mamutana nainedringai de chief minister na lupa lakh yankhai khak kaithoklaga kaya yengadoribano haiba samamna wafam oigadori chief minister na lupa lakh yankhai khak kaithoklaga pauksi singna haujik thengnarib awabasi karimata ka uhanba ngamloi hainari hairiba senpham singasidi DIPR mathantana media singda pibe advertisement gi senpham phawba pithokpo konaroi DIPR gi advertisement khakta pauksi yemada lupa crore amagi senpham tonba leidi state na media singbu yokhotnana ba amadi lainga ka mapung fana satminana ba yanana ba tonduna leiriba senpham singasi gi manungda sada yankhai rongi sangda piragadi editor guilds Manipur amasum hill journalist union gi mute sing khara makhai warogo phagani hainarakli hainasu paus na makhatana phongdorakli makasa tarak poina to paw amana emet tamgadoriba mahairoi singi manglan MU na thugai bire KSA Manipur University na lawduna English singani kunga mathogi July thara pangthokiba B.Ed ahanba semester back ki exam result ngasi fawba haidoktabana maram oiraga mahairoi kya M.Ed course tamnabagi manglan Manipur University na thugai bire haina mahairoi lup kanglei pak student association KSA na phungdokre
खुयाथोंग लेबै माहिरोई लुप असि ऑफिस तंग असि पांगथोकिबा पावगी मिफम अमदा केएसए गी जनरल सेक्रेटरी जॉनसन थियाम हाय असिगुम्बा बीएड लोयरगा एमएड तौजगे खंजरम माहिरोई क्यागी राइट पु खुंगाउनबा सिकी रेस्पॉन्सिबिलिटी खुदिमक मणिपुर यूनिवर्सिटी न लफम थोई मणिपुर एमएड कोर्स तमनब लैरिबा माहिरोइसंग असि डीएम कॉलेज ऑफ टीचर्स एजुकेशन DMCTE अमदी आरके सनातोंबी कॉलेज अनि खक्सकतनी मणिपुर यूनिवर्सिटी ने एग्जाम हाइदोक्तरबसु मखोइगी एकाडेमिक कैलेंडर कायदनबा होटनबदा एमएड कोर्स की एंट्रेंस एग्जाम DMCTE गी ओइना पांगथोखरे अमदी आरके सनातोंबी कॉलेज किसु पांगथोननबा मतम लेपख्रे हाइना पल्ले असिगुम्बा फिबम असिदा मराइबक थीबदगी बीएड अहानब सेमिस्टर बैक जाहौरब माहिरोइसिंगी एग्जाम रिजल्ट हाइदोक्पिदबा असिना मखोइदे हंदकी एकाडेमिक सेक्शन असिदा एमएड तंबगी खुदोंग चाबा लेहंद्रे बीएड अहानब सेमिस्टर बैक जाहौरब माहिरोइ खुदिमक मगुन हंथब माहिरोइ ओइना उबसु लानगनी हैना पाउसना मखाताना फोंदोरगली मरकथन स्टेट की वांग थोपा अतोप पाव खरना ओजा अमा माहिरोइ तारा कोरोना वायरस पॉजिटिव ओइबदगी कर्नाटका स्कूल सील तौसिंख्रे कर्नाटका की सिकमागुरु डिस्ट्रिक्ट लेब स्कूल कोविड-19 की टेस्ट तौबद यामद्रबद माहिरोइ तारा अमसुम ओजा अमा पॉजिटिव ओइरखिबा मतुंगदगी स्कूल बिल्डिंग अदु सील तौरगा थमख्रे अमसुम कंटेनमेंट जोन अमा ओइना लौथोख्रे जीवन GOT हाई स्कूल ओजा सिंह माहिरोइ सिंह नंती सिंह स्टाफ यावना पुन्ना मियोइ समरिगो हुमद्रा कोरोना वायरस टेस्ट तौखि मदुदा मियोइ तारागा मथोइगी फल सिंह अदु पॉजिटिव ओइखि हाइना डिस्ट्रिक्ट हेल्थ ऑफिसर डॉक्टर उमेश नाइकी अदुबु नरकलिबा मखोइ पुनम अदु एसिम्टोमेटिक सिंह अमसुम होम क्वारंटाइन दे थमख्रे हाइना माउना हाइकी स्कूल अदुगी क्लास पुनमक लेफनख्रे अमसुम फिबम अदु येंगसिननबा स्कूल अदुदा हेल्थ डिपार्टमेंट ऑफिशियल सिंह थमख्रे स्टेट असिगी स्कूल कया मरुम माहिरोइ सिंह अमसुम स्टाफ की मरक्ता कोरोना वायरस नाबा मसिंग हेनगलखरबसु मौसागी सांग नाइबा माहिरोइ सिंह हाकथिंगना सथब क्लास सिंह मखा सथरि फिबम यारक्तरबदी एग्जाम सिंह अमसुम स्कूल सिंह लेपगी फिरेप अदुदगी गवर्नमेंट होंदोक लोई हाइना कर्नाटका प्राइमरी एंड सेकेंडरी एजुकेशन मिनिस्टर BC नागेशना हंदक फोंदोखी हाइना सुपल्ली मखा सथरकपो ओइना तोपा पाव मना मासल अमदी मनी पावर सिदी मिकअप थोकलब मीदरी संगदे ब्रिंदा मिफम असिदा सरुक याब लाखलिबा मियाम असि पैसा पीरगा लाखिबा नते मासल अमदी मनी पावर असिदी मिकअप थोकलब मीदरी संगदे हाइना तरागनि तो सुबो मणिपुर असेंबली इलेक्शन 2022 फॉर ये स्कूल केंद्र की इंटेंडिंग कैंडिडेट थनाउजम ब्रिंदाना फोंदोखरे ngasi ब्रह्मपुर नहाबम बास्केटबॉल ग्राउंड सेंट्रल इलेक्शन कमिटी TS ब्रिंदा ये स्कूल एसिन सिंदुना मास मीटिंग पांगथोखरे मास मीटिंग अदुर ये स्कूल केंद्र की इंटेंडिंग कैंडिडेट थनाउजम ब्रिंदा रिटायर्ड लेफ्टिनेंट कर्नल RK राजेंद्र फयेंखुनगी खुलाकपा एन तोयाई अमदी सोशल वर्कर अंगोम जितेना प्रेसिडियम मेंबर ओइना सरगाखी मिफम असिगी सरुक अमा ओइना मणिपुर की पुवारी की लिगलम अमा ओइदिबा नुपिलाल थरोंगी सरुक अमा ओइना नुपिलाल सरुक यारंबी लैखिद्रबसिंगी मफमदा लैसु कत्तुना मियामने इकायखुमनखी मथंग सैदा पांगथोकदरिबा मिखल गे स्कूल केंद्र की इंटेंडिंग कैंडिडेट ओइदिबा थौनाउजम ब्रिंदाना हाय मसलमदी मनी पावर असि मिकअप थोकलबा मियसिंगदरी संगदे पांगथोकलिबा पालन थौरमसिना मियाम मिकअप थोकवननबा सिनबनी मिफम असिबु सरुक याब लाखलिबा मियाम असि पैसा पीरगा लाखपनते मासाना यौफम थोई हाइदुना लाखिबा ngaktani हाइरि ये स्कूल केंद्र की ओइनदी वोटर मसिंग असि पुन्ना लिसिंग कुनगा मरिरोम असिदा नहाना मसिंग यामी अमदी नुपी वोटर मसिंग न यामी नहासिंग मिकअप थोलकपा ममासिंगना नहासिंगी करीनो हाइना खंगलकपा मतमदा मखोइना नहान मखै पिरमलिबा बोर्ड असि करीनो फंगफम तोकपसि करीनो हाइबिसि खंगलकपा मतमदा मसल एंड मनी पावर लाइन थारीबा थमेलोन अमसुम हुदो मथंदा दुम सुम थोरकनी मदुगी लांगदगी थोलकनी हाइना थाजै हाइखि हंदक इलेक्शन असिदा नुपी सिंगना लौगदबा थौदांग ममा ओइबि सिंगना पीगदौरिबा बोर्ड असि मसा खक्तगी नते मखोइगी मसा सिंगिसु यावना पीगदौरिबा मसिदा ना सिंगना खंबिफम थोइ इसा सिंगिदमक थवाइ यावना सिन्नरिबा बोर्ड असि मतिक साबा मीदा इसा समलकदबा तुंगी फ्यूचर सिक्योर तौरकदबा मीदा येंगलगा पिबियु ममा सिंग असिना मतिक साबा मी असेंबलीदा थाजिलगा मसा सिंग कन्नबा तुंगी लंबी से सेमलक ngangdaba mi sanglaga laiba kanba ngamgadoribani mama sing mikap thokpiyu masa kanba haibisi mama oibisingi khutta leire nupi khunai oina ina khunba matik sariba singdadi thoidokna darkar oidaba yai adubu
ꯊꯕꯛ ꯁꯨꯔꯤ ꯅꯣꯝꯂꯤꯕꯤ ꯅꯨꯄꯤꯁꯤꯡꯒꯤ ꯆꯥꯡ ꯌꯥꯝꯅ ꯋꯥꯡꯂꯤ ꯂꯧꯃꯤꯒꯤ ꯃꯊꯪꯗ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯔꯤꯕꯤ ꯅꯨꯄꯤꯁꯤꯡꯅꯤ ꯁꯣꯊꯔꯕ ꯅꯨꯄꯤꯁꯤꯡ ꯑꯁꯤꯗ ꯍꯥꯟꯅ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯄꯨꯈꯠꯅꯕ ꯃꯤꯈꯜ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯅ ꯊꯕꯛ ꯄꯥꯏꯈꯠꯀꯅꯤ ꯍꯥꯏꯈꯤ ꯕ꯭ꯔꯤꯟꯗꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤ ꯅꯨꯄꯤꯁꯤꯡꯅ ꯀꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯥꯂꯦꯝꯗ ꯑꯃꯨꯛꯇ ꯊꯣꯛꯈꯤꯗ꯭ꯔꯤꯕ ꯑꯍꯥꯟꯕ ꯑꯃꯗꯤ ꯑꯅꯤꯁꯨꯕ ꯅꯨꯄꯤ ꯈꯛꯇ ꯍꯧꯈꯤꯕꯅꯤ ꯃꯄꯥꯡꯒꯜ ꯀꯟꯕ ꯅꯨꯃꯤꯠ ꯇꯥꯗꯦ ꯍꯥꯏꯅꯔꯤꯕ ꯕ꯭ꯔꯤꯇꯤꯁ ꯑꯦꯝꯄꯤꯌꯔꯒꯤ ꯃꯈꯨꯠꯇ ꯍꯧꯈꯤꯕꯅꯤ ꯅꯨꯄꯤ ꯂꯥꯟ ꯑꯗꯨ ꯑꯩꯈꯣꯏꯅ ꯉꯝꯈꯤ ꯅꯨꯄꯤꯁꯤꯡꯅ ꯊꯝꯂꯝꯂꯤꯕ ꯂꯤꯒꯦꯁꯤ ꯑꯃꯗꯤ ꯍꯤꯁꯇ꯭ꯔꯤ ꯆꯤꯡꯈꯠꯄ ꯊꯣꯛꯏ ꯉꯁꯤ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯇꯨꯡꯒꯤ ꯍꯧꯔꯛꯀꯗꯧꯔꯤꯕ ꯑꯉꯥꯡꯁꯤꯡꯒꯤ ꯐ꯭ꯌꯨꯆꯔ ꯂꯩꯔꯛꯇ꯭ꯔꯕ ꯂꯝꯗꯝ ꯑꯁꯤ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈꯤꯕ ꯌꯥꯕꯒꯤ ꯊ꯭ꯔꯦꯠ ꯉꯁꯤ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡꯅ ꯍꯧꯒꯠꯐꯝ ꯊꯣꯛꯏ ꯍꯧꯒꯠꯅꯕ ꯍꯥꯏꯗꯨꯅ ꯄꯨꯋꯥꯔꯤꯒꯤ ꯅꯨꯄꯤ ꯂꯥꯟ ꯑꯁꯤꯕꯨ ꯄꯥꯂꯟ ꯇꯧꯕ ꯑꯣꯏꯅ ꯅꯨꯄꯤꯁꯤꯡ ꯌꯥꯀꯥꯏꯍꯟꯅꯅꯕ ꯃꯤꯀꯞ ꯊꯣꯛꯍꯟꯕ ꯍꯥꯏꯗꯨꯅ ꯃꯤꯐꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯑꯇꯣꯞꯄ ꯄꯥꯎ ꯈꯔꯅ ꯀꯣꯡꯈꯥꯝ ꯔꯣꯕꯤꯟꯗ꯭ꯔꯣꯕꯨ ꯃꯥꯏ ꯄꯥꯛꯍꯟꯅꯅꯕ ꯂꯨꯄꯥ ꯂꯥꯈ ꯑꯃꯒꯤ ꯁꯦꯜꯒꯤ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ ꯂꯥꯛꯂꯤꯕ 12 ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜꯗ ꯃꯌꯥꯡ ꯏꯝꯐꯥꯜ ꯀꯦꯟꯗ꯭ꯔꯗ ꯕꯤꯖꯦꯄꯤꯒꯤ ꯃꯤꯔꯦꯞ ꯑꯣꯏꯒꯗꯧꯔꯤꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯗꯤꯄꯨꯇꯤ ꯁ꯭ꯄꯤꯀꯔꯁꯨ ꯑꯣꯏꯔꯤꯕ ꯀꯣꯡꯈꯥꯝ ꯔꯣꯕꯤꯟꯗ꯭ꯔꯣꯕꯨ ꯑꯃꯨꯛ ꯍꯟꯅ ꯃꯥꯏ ꯄꯥꯛꯍꯟꯅꯅꯕ ꯈꯨꯃꯟ ꯁꯦꯟꯗꯤꯐ ꯃꯔꯨꯞ ꯊꯥꯅꯥ ꯋꯥꯡꯈꯩ ꯂꯩꯀꯥꯏ ꯑꯃꯁꯨꯡ ꯊꯥꯅꯥ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯌꯨꯠꯁꯤꯡꯅ ꯗꯤꯄꯨꯇꯤ ꯁ꯭ꯄꯤꯀꯔ ꯈꯣꯡꯈꯥꯝ ꯔꯣꯕꯤꯟꯗ꯭ꯔꯣꯗ ꯂꯨꯄꯥ ꯂꯥꯈ ꯑꯃꯒꯤ ꯁꯦꯜꯒꯤ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ ꯉꯁꯤ ꯃꯌꯥꯡ ꯏꯝꯐꯥꯜ ꯊꯥꯅꯥ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯗꯤꯄꯨꯇꯤ ꯁ꯭ꯄꯤꯀꯔ ꯈꯣꯡꯈꯥꯝ ꯔꯣꯕꯤꯟꯗ꯭ꯔꯣꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯂꯨꯄꯥ ꯂꯥꯈ ꯑꯃꯒꯤ ꯁꯦꯜꯒꯤ ꯃꯇꯦꯡ ꯑꯗꯨ ꯈꯨꯠꯁꯤꯟꯅꯈꯤꯕꯅꯤ ꯁꯦꯟꯐꯝ ꯑꯗꯨ ꯈꯨꯠꯁꯤꯟꯅꯔꯗꯨꯅ ꯈꯨꯃꯟ ꯁꯦꯟꯗꯤꯐ ꯃꯔꯨꯞ ꯃꯌꯥꯡ ꯏꯝꯐꯥꯜ ꯊꯥꯅꯥ ꯋꯥꯡꯈꯩ ꯂꯩꯀꯥꯏ ꯑꯃꯁꯨꯡ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯌꯨꯠꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯃꯌꯥꯡ ꯏꯝꯐꯥꯜ ꯀꯦꯟꯗ꯭ꯔꯒꯤ MLA ꯑꯣꯏꯔꯤꯕ ꯗꯤꯄꯨꯇꯤ ꯁ꯭ꯄꯤꯀꯔ ꯈꯣꯡꯈꯥꯝ ꯔꯣꯕꯤꯟꯗ꯭ꯔꯣꯅ ꯉꯁꯤ ꯐꯥꯎꯕꯗ ꯃꯌꯥꯡ ꯏꯝꯐꯥꯜ ꯀꯦꯟꯗ꯭ꯔ ꯃꯤꯌꯥꯝꯒꯤꯗꯃꯛ ꯀꯥꯊꯣꯛꯄꯒ ꯂꯣꯏꯅꯅ ꯇꯧꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ MLA ꯂꯣꯀꯦꯜ ꯑꯦꯔꯤꯌꯥ ꯗꯤꯕꯦꯂꯞꯃꯦꯟꯠ ꯐꯟꯒꯤ ꯁꯦꯟꯐꯝ ꯈꯨꯗꯤꯡꯃꯛ ꯅꯤꯡꯊꯤꯅ ꯅꯤꯌꯝ ꯆꯨꯝꯅ ꯀꯥꯊꯣꯛꯄꯒ ꯂꯣꯏꯅꯅ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡꯗ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯀꯌꯥ ꯄꯥꯏꯈꯠꯂꯤ MLAꯒꯤ ꯊꯥꯒꯤ ꯐꯪꯕ ꯇꯣꯂꯣꯞ ꯐꯥꯎꯕꯗ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯁꯔꯀꯥꯔꯅ ꯄꯤꯕ ꯑꯣꯜ ꯑꯦꯖ ꯄꯦꯟꯁꯟ ꯁ꯭ꯀꯤꯝꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯗ꯭ꯔꯤꯕ ꯑꯍꯜ ꯑꯣꯏꯔꯕꯁꯤꯡꯗ ꯀꯠꯊꯣꯛꯇꯨꯅ ꯂꯥꯛꯂꯤ ꯃꯍꯥꯛꯀꯤ ꯊꯥꯒꯤ ꯇꯣꯂꯣꯞ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯍꯦꯟꯕ ꯑꯋꯥꯠꯄ ꯁꯦꯟꯐꯝ ꯃꯁꯥꯒꯤ ꯃꯔꯅꯥꯏ ꯁꯦꯟꯐꯝꯗꯒꯤ ꯍꯥꯞꯀꯠꯇꯨꯅ ꯄꯤꯔꯤ ꯍꯥꯏꯅ ꯄꯥꯎꯁꯤꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯔꯥꯗꯣꯅꯥꯒꯤ ꯈꯨꯗꯥꯡ ꯒꯥꯔꯤ ꯍꯨꯔꯥꯜꯂꯦ ꯍꯥꯏꯕ ꯃꯤ ꯑꯗꯨꯒꯤ ꯃꯌꯨꯝꯗꯒꯤ ꯑꯍꯦꯟꯕ ꯄꯣꯠꯂꯝ ꯀꯌꯥꯁꯨ ꯐꯪꯂꯦ ꯍꯥꯏꯔꯤ ꯐꯨꯠꯕꯣꯜ ꯂꯦꯖꯦꯟ ꯗꯥꯏꯒꯣ ꯃꯔꯥꯗꯣꯅꯥꯒꯤ ꯗꯨꯕꯥꯏ ꯔꯤꯄꯣꯖꯤꯇꯔꯤ ꯑꯃꯗꯒꯤ ꯂꯤꯃꯤꯇꯦꯗ एडिशन खुदांग गरी हुरानबनी हाइब मराल सीदुना फाखिबा असमगी शिवसागर डिस्ट्रिक्टगी मी एदुगी मयुमदगी टोपी खोंगुप अमसुम लाइफादिबी अमा यावना तोंगान तोंगान पोलम क्यासु फंगले फंगलिबा पोलम सिंग अदु कया यामना लैखिद्रबा फुटबॉलर असिगी यारमगनी हाइबदु सबसाना खंगम ngamdri हाइना पुलिस नंगसी फुंगदोखरे लैखिद्रबा दाइगो मरादोनागी हाफ फ्लोट वॉच लोइनना जैकेट ट्रैक पैंट टी शर्ट मरी शो टॉय डॉल स्कार्फ रैकेट्स वॉच लाइटर्स केफ अमसुम आईपैड सिंगसु फंगले हाइना स्पेशल DGP लॉ एंड ऑर्डर GP सिंगाना ट्विटर थादोरकपा वरोल अमदा हाइरि माना हाइ पोलम सिंग असि कदाइदगी फंगलखिबनो हाइबगी सबसाबा खंगमंगमद्रि शिवसागर पुलिस ना मखोगी ट्विटर थादोरकपा वरोल अमदा ngara numidang khudang gari fangkiba mi edugi yumda sattuna thibu humbigi operation adu satharakhibani fangliba polam sing aduda Maradona-gi kayam yaubagi haibidu sabsana khangmangamdri haina Twitter gi warol aduna hairi ngarang fakhiba mi edu Dubai gi company amada security guard oina thabak tawbani company edu da Maradona-gi potlam sing preserve tawi laikhidraba footballer asigi half float watch ki limited edition ama mahakna huran ki haina maral sirakpadagi mak ngarang Sivasagar dagi phabani haina Assam gi DGP Bhaskar Jyoti Mahantana haiki hainasu pausina su makhatana su fongdorakli amasum hauji koina di mem paus mata se lusinjarage masum pathoksagi bla soi kiblan kiba kaya yaurs mem ngak pigani masum matam gi maroi bi pausing su mem lepton update pijarake haina channel sigi mekedi ki su mem na thamjeri mem anawu pausing amene gi si hauji koina di mata se lusinjarage thank you